Imphal East District ki DC Khumanthem Daina Devi na Chief Guest oiduna ngasi GM Public School Paurabi gi Teachers Day 2022 gi thoram pangthokre. Ngasi gi thoram aduda SP Imphal East District IPS M Pradeep Singh, Additional DC Imphal East Samim Ahmad Shah, GM Public School Paurabi gi founder Wahengbam Ibohan Bising na athoiba mithung lensing oiki. Thoram aduda Khumanthem Daina na aikoina hiram khuding dagi tamba yai. Ahal laman sing dagi thaugalol bebar angang macha dagi hotnaba kanba oja sing dagi mahi masing tamba amadi ningkhiba apamba amada mai onsinduna hotnabada ngamdaba leite haina phongdokhi. Universal Friendship Organization UFO Sajal Academy Khurai branch ki kunga mari laksuba rising dagi thoram pangthokre. Ngasi Wangkai Kendra ki MLA Thangzam Arun Kumar na saruk yaduna Khurai Lamlong da leiba UFO Sajal Academy da pangthokiba thoram aduda organization asigi tongan ba UFO branch singi member kaya su saruk yaki. Myanmar gi Saigyang region da leiba mahailoising amada lainga ki troops sing na attack chathakiba bu United Nations ki Secretary General Antonio Guterres na condemn tawrakli. UN Secretary General ki wangang loina thadorak pachirol amagi matung inna chayet naba laiba matamda mahiroi singidamak mahiroi singasina khwaidagi safaba mafam ama oigadabani. International Humanitarian Law na ayaba pidaba thodok asi thokibada Security Council na condemn tawrakli. Lainga ki National Health Mission ki makhada hypertension bu ngak thoknana ba khongthang lokhatpagi damak India na UN award fanglakre. Hypertension Control Initiative IICI high risk ki masi National Health Mission ki makhada laiba large scale hypertension intervention namani. Iski masi ki makhada India ki primary healthcare system na hypertension muthanaba ki pandam da paikhat pa thabak thoram kaya bu sakhang biduna UN award asi pirakibani. Ngarang New York da pangthokiba UN General Assembly da IICI na 2022 UN Interagency Task Force and WHO Special Program on Primary Health Care Award asi phanglakibani. Senja thumja tawba Thawal Forest Division ki DFO changlakpa yaroi DFO Thawal na luchingduna Security Force mayam ama puraklaga MIE khoirom da leiriba plywood factory amadi sawmill mapusinga manaraga Pollution Control Board ki official singna tawkiba test miyam na yaba ngamloi matam chuppa ki oina khoirom dagi MIE khongkhigata pani haina ngasi khoirom mathak laikai da miyam na wakat mifam famduna khongjang changsinse. JAC against establishing of the Khoirom MIE in residential area na sinduna pangthokiba wakat khongjang aduda saruk yakiba yumkhaibam Sangita Kaubi amana tha sikitang tarama panda Khoirom MIE da Thawal Forest Division ki DFO na masing yamlaba security puraktuna Pollution Control Board ki official na ambient noise monitoring amasung air monitoring ki test tawkiba moong adu Khoirom mathak laikai ki miyam na yabang ngamloi haina phongdorakli. Wakan mifam aduda saruk yakiba JAC ki spokesperson Laurembam Manina haikibada Thawal Forest Division ki DFO na factory mapu singa longtunaraga tawkiba test asigi Pollution Control Board na tholakpa result aduna final oiba yaroi hairaduna hiram asigi matangda Chief Minister na mityeng changbiyo haiki. Numituda tawgiba test ado makoina sumnatangi ply factory ama sawmill ama khaktamak nganghalaga tawgiba test ni maramaduna ko sunga yajaningde makoina tawge haragadi lairiba min mapan habdi ply factory ani sawmill manga amdi plant keser ani asi punna amuktada start tawraga mana sennagadaba thabaksing habdi u kakpa u thadaba sawmill ge horai thengba amadi plant keser gi machine nung takthaba lengoi nikpa adugi makhonsing do amate yaugide masi punna yauraga tawgadaba khogi test ado makoina sing masi punna amate yauhandabida sumda ni machine ani khatamak angaga tawgiba test maram oraga khoi madu sunga yajaningde. Mil mapusinga lagtunaraga namdu logiba test oikibana Manipur Pollution Control Board tagine puthorpa result do akhoi yaba chongam moiba khoirong khungang ase panchayat na konba jaga amani maram aduna min mapusinga mafam asidaida MIE tawgani MIE tawriba mapusing factory mapusingna MIE tawgani haibase khoirong prajagi ayaba mata yaute hariba khorom ase panchayat na konba jaga ni na makhoina panchayat meeting amata tawgide nampudo moi kharana tawraga Logiba permission in Madurani, a point of my family, and my Mitamba Yaroi, hide an opinion of it.
Hotnababu leptrabadi nongmadi soidana mai pakpa ngamgani haina Education Minister T.H. Basantana phongdokre. Ngasi Manipur Science and Technology Council Mastek amadi Atal Incubation Center Selco Foundation Guwahati na sinduna takel pata leiba Science and Technology Complex ta ngasi dagi hauraga numini chupna chathagadaba Innovators Meet ki thoromda wafamasi T.H. Basantana phongdokibani. Thoromaduda DM University ki Vice Chancellor Professor N. Raju Mohan, AIC Selco Foundation ki CEO Dr. Ditismita Chobe amadi Mastek ki Member Secretary MEI School na athoiba mitunglen oina sarukyaki. T.H. Basantana makha taraduna Manipur asi piklaba lamdam ama oirabasu khutsa haiba mioi masing yamna leiba lamdam amani. Masida natana lamdam asiki sanaroi amadi Art and Culture bu malem gi miyamna sakhangnari. Manipur asi isingi lampi leiramdaba maramna chawkhatpagi lamjenda sothaduna leiramlabasu haujikti IT gi matam oibana malem asi pixel halle. Maram asina mahairoi amadi naha oiribasingna Wi-Fi amadi internet ki khudong chaba lauduna atopa leibak singa changdamnana ba hotnarasi haiki. Ngasi haudokliba Innovators Meet asina lamdam masida leiriba khutsa hairibasinggidamak achaubu khudong chaba kaya piba ngamlagani haina mahakna makhatana phungdokhi. School is quality education program. School the school innovation technology vocational studies the SUPW socially useful productive work incorporate let us all be thankful that their Atal Incubation Center Selco Foundation Guwahati has come here to participate and to organize this function. Let us take full advantage, participate with sincerity, with discipline. Manipur ki talent city discipline if we work hard, I think there's no stopping us. I have full faith. Let's work towards a very positive attitude and let's all make Manipur a developed state, and I wish this workshop a grand success. Kamjong district ki manung chana laiba nambi sidada hauriba yongchak pambi sing semi loops ko watin makhal amana tabana maram oiraga ayamba loina kangduna siba thengnare hiram asigi matangda nambi sigi village authority Samuel na IS news ta phone torakibada khun asigi achauba senthok lambi ama oiriba yongchak asi chahi khara sida tin taba maramna kangduna siri kumchi chahi gi oinasu khulasida yongchak amata panba ngamdre Kul asida lairiba yumthong khudingi yamdrabada yongchak pambi kunthra thaduna palakpa matamda pambi amada lupa lising kundagi tadana phangi amadi macha masu lairik tamhanbaga loinena imungi leita laira punarabani khul sida yongchak sing asi pandaba maramna khunja sing ayamba wanare hiramasigi matangda mari leina balengakna department na athubada mityeng changbiduna khunja singi awaba asi kokhanbiyo haina IS news ki khuthangda pukning chingsilakli kumsi sidi ama upandre ase media person king ase musi lago urisine tin ju ji ju cha basi pambi khara di loi cha thokre uji ju khara su chari maduna ekhoi awa basi concern department or sarkana karma tawrga mateng khara pbo habisi ekhoi apambani natrabadi ekhoi gi awa basi masi gi income sidiki phangada basi di leitrabuni na next year ki damati yamama awa ba mawi Musikante kombla pambiso hanati sida yam leiramani nambisa rampoi habisi kangpat asisi kombla gi mafamni madubo kombla so loina sigre tin charaga madu hujiki kombla gi income amafo leitre moroina yongchak sidagi income lapni adu handak chasidagi tin chargi loina loisin digre mahe amafo pan yumlang mada kun yamdabising na tara manga kuntra farm to bising yawi hujik anak pata oina si yum manak si utchabani Ziribam ki Phaitol area da nupi macha amagi asiba hakchang ta aduna leiramle furit angangba machugi litlibi nupi macha asi yengbada chahi nauriba mali akaknaba maram sing khangba ngamdri Manipur University of Culture ki Department of Theatre da MA 4th semester tamliba mahiru singna puthokpa yumnam Rajendra na iba Guru Dakshina haina mingthonba production play ama thasi ki tang kunda khudol tambagi thoram pangthokre Maharaja Chandrakirti Auditorium Palace Compound Imphal da pangthokiba thoram aduda Rajya Sabha ki MP
Sanajauba Laisemana Thuga Mitung, MUC gi VC Professor P. Gunindro Singh na Thoromapu, MUC gi Registrar El Radhakanta Amadi MUC gi Deputy Registrar Dr. L. Surjit Singh na Akhanaba Mitung Singh Oina Sarpyaki. Thoramga Mari Lainana MP Sanajauba na Haikibada Manipur University of Culture na Ngasidi Art and Culture gi Manung Chana Laiba Tongan Tongan ba art form Singda Mahitam Kibagi result Hongba Horakpasi Pukning da Apen Bapoi Masidagi Tamba Loiduna Tholapa Mayru Singna Malem ge Miyam da art and culture na Manipur bu amuka hena saktak pada achoba thodang lawrgani haiba wafam phongdoki hairiba play asina society da anema wangi leriba khenaba sing adu maru oina utkhi Haukiba pung kun marida India da nauna miyoli sing manga chamri kontramatoi covid positive oire laikhidaba mi ki masing na tara marini fagalakpugi changcha da malputara nipan ga 10 klik taret ani oiri apunwa confirm case koti mari lak nifu manga lising yangkai chamri yangkai marini active case na lising nifu humdoi chatre yangkai marini laina asidana laikhidaba mi ki masing na lak manga lising kunipan chamri kun mapani Laina asdagi naba fadana discharge taukiba migi masing na koti mari la kontra mapan lising humudra ni panchani humudra mathoini Laina asdagi ngak thokna ba vaccine kap thokiba apun ba migi masing na koti chani tara taret lak tara mathoi lising kontra taruk jamapan kontra mari yaukre Malem gi oina covid lai chatna khwaidagi na sokhalaba laibak singi manungda USA na ahan ba India na anishubada amadi France na ahumshubada lairi Awang nongpok state ki oina Assam na ahan ba Mizoram na anishubada amadi Manipur na ahumshubada lairi